लेपाक्षद युमफम उइबा मर उइबा पाउ खरा अपडेट तौजरे कॉमनवेल्थ गेम्स 2022 दा माई पागलखिबा असिगी क्रेडिट मणिपुर के चीफ मिनिस्टर एन बिरेनी मीराबाई इंग्लैंड की बर्मिंघम दा हौजिक चथरिबा कॉमनवेल्थ गेम्स 2022 दा मागना माई पाखिबा असिगी क्रेडिट मणिपुर के चीफ मिनिस्टर एन बिरेन पीखिबा सपोर्ट सिंह अदुनाने मासिगी दमक मणिपुर के चीफ मिनिस्टर एन बिरेन बो थागत फोंदोकले प्राइम मिनिस्टर नरेंद्र मोदी की मैकेदेगिसु सानारोइसिंग पुंगिंग क्या थौगतपग लोइनना सपोर्ट क्या पीबे मासिगिदमक प्राइम मिनिस्टर बुसु थागतप फोंदोकली हाइना नुपी की केजी निफोगा मपन की वेल लिफ्टिंग तलेबाग असिगी अहानब गोल्ड मेडल लौरख्रब साइको मीराबाई चानुना रिपब्लिक डे की इंटरव्यू अमदा फोंदोखरे वेल लिफ्टर असिना मखादन हाइखिबदा मरुइना मणिपुर की चीफ मिनिस्टर एन बिरेनदगी प्लेयर सिंह की दरकार लेबा सपोर्ट क्या फांगे लोइनर प्लेयर सिंह मतम पुनमक पुनिंग थौगले मतम पुनमक चीफ मिनिस्टर का वरी सानबद मखोय बपुन थौगले चीफ मिनिस्टर को उनब खुदिंग द स्टेट असिद मतौ करुन स्पोर्ट असि हेन फगत हनगदगे अमदि सानरोइ सिंगी पिबम मतौ करुन फगत हनगदगे हाइबगी मतंगदा वरी सानै मखोय की परफॉर्मेंस सिंग असिन मणिपुर अमसुंग इंडिया पुंबा असि मालेमगी मिया मांगदा साउथोक हनबा ngambane प्राइम मिनिस्टर नरेंद्र मोदी की मैकेदिगिसु सानरोइ सिंग मतम चुपदा पुनिंग थौगतपग लोइदना सपोर्ट तौबे इवेंट सिगी ममांग खक्तदा नतना मतुंग सपोर्ट किया पी ओलंपिक गेम्स की मतम दसु प्राइम मिनिस्टर ना सानरोइ सिंग बो हेना फबा परफॉर्मेंस पीबा गमनदब पुनिंग क्या थौगतपे मदुमगदा मेडल लोब ngambani आना गवर्नमेंट अमसुंग प्राइम मिनिस्टर बो थागत फोंदोखे रिपब्लिक मीडिया का वरी सानबा अमद चीफ मिनिस्टर एन बिरेन फोंदोखिबदा आजादी का अमृत महोत्सव का मरी लेनना मीराबाई चानुन इंडिया बो साउथोक सबंगमले मागी ngasi की परफॉर्मेंस असि की दमक थंगै सेंगना साउथोक जै लेबाग असिगी माइ पालख्रब मरु ओइबो मीराबाईबो मरुइना मीराबाईबो थागत फोंदोकले मीराबाई चानुन स्टेट असिदा हलकपदा हेरोज वेलकम तौगनी मीराबाई चानु यामना होनब खनबनुपीने मणिपुर के एथलेटिक्स माइ पाकपगी असोबा आशा लै प्राइम मिनिस्टर नरेंद्र मोदी ने पाइखलेब खेलो इंडिया की मतंग पल्लदुना चीफ मिनिस्टर ना हाइखिबदा खेलो इंडिया की मखादा स्टेट असिदा ट्रेनिंग इंस्टीट्यूट क्या लिंगत पंगमले मणिपुर मियाम असे स्पोर्ट्स गाउजब सिंहि मणिपुर मियाम ने स्पोर्ट्समैन सिंह मरुइना मणिपुर की स्पोर्ट्समैन सिंह बो एप्रिशिएट तौई मसिमंगना मीराबाई अमसुंग अतोप स्पोर्ट्समैन कयाना लेबाग असिगी मिंगचित पुरकलिबने हाइगे मखा तारकवा अतोप पाउदा एम्बुलेंस दा पुरकिबा अनापा अमा एआर ना चेक तौबगी घालिंगैदा लैखिद्रे इम्फाल मोरे लंबी परिंग मनुंग चना टेक्नोफोर्ट डिस्ट्रिक्ट की खुदेंग थाबिदा लैबा कुनसुबा आसाम राइफल्स ना लंबी एसिदा साथोक सजन तौरिबा गाड़ी सिंग लॉ एंड ऑर्डर की मरुमदा चेक दोबदा मियामदा हंजिन अवाबा पीबदगी पेनदब क्या लयंगी असिदा मोरेदगी इम्फाल तमना एम्बुलेंस दा लयंगनब पुरकिबा अनाबा अमा आसाम राइफल्स ना चेक तौनदब ngairingैदा गाड़ी मनुंग दा सीबगी थौदोक थोकले हौगिबा सही अनिरों की ममंगदा नुपी आईपीएस ऑफिसर अमदा आसाम राइफल्स की पर्सन अमन मसा सोकना चेक तौरुबदगी वजाव थोलखिबगी थौदोक फाव लैख्रबने फ्रेंसना फंगबा पाउदा मोरेदगी इम्फाल दा लयंग लाकपदा खुदेंग थाबिगी कुनसुबा आसाम राइफल्स की चेक पोस्ट चेक तौनब ngairingida हॉस्टल यौबत नंगदना आसाम राइफल्स की पोस्ट मापा अदुमक्तदा लैखिद्रबा मियोयदगी ममिंग खेनकुफ फ्लैटिन कवी मोरेगी फाइसम प्लेसदगिने लाइबक थीबा थौदोगसी थांजुनुबिद थोखिबने आइरे पावसिद मखतन हाई लैखिद्रबा मियो एदु इराइ नुमिता मोरे सब डिविजनल हॉस्टल लयंगना भमिंग सनके मागी मिफा फासिलक्तबदगी मागी फिबम फासिलक्तबदगी डॉक्टरना मथंगी नुमिता हाइबदे थांजुनुबिद अना लयंग दहिना खुदोंचाबा मफम अमत मखा लयंग सतनर रिपोर्ट तौबदगे इमुंगन इम्फाल तमना अनाबदु मोरे हॉस्टल के एम्बुलेंस अमद हापलक पुरकपदा खुदेंग थाबिगी कुनसुबा आसाम राइफल्स की चेक पोस्ट मपादा चेक तौनर ngaidaringeda गाड़ी मनुंग नुमित चुंबा अद्वाइद लैखिदबने हाइरे मरकसिदा कुनसुबा आसाम राइफल्स खुदेंग थाबिगी चेक पोस्ट मपादा इम्फाल दा फुगदबा अनाबा अमा चेक तौनर ngainaringeda लैखिदबगी थौदोक अदु मोरे दलिबा तोगन तोगन सिविल सोसाइटी ऑर्गेनाइजेशन के हाना पेंदबा फोंदोकनारगले हिल ट्राइबल काउंसिल मोरे केएसओ मोरे ब्लॉक मोरे यूथ क्लब कोकी वुमेन यूनियन एंड वुमेन राइट कोकी वुमेन यूनियन एंड ह्यूमन राइट मोरे मदी कोकी खंगलाई लोम्पी मोरे ब्लॉक नपुन खुदेक पीदुना थादोरप चेरोल मन हाय मोरे दगी इम्फाल तमना लयंग बसतपा अनाबा खुदेंग थाबी कुनसोबा आसाम राइफल्स ना चेक तौबद मथम थिन थबदगी लैखिदबासी यामना लाइबक थीबने चेक पोस्ट असिदा मियाम दा चेक तौबदा मदेंग मतम सांगना लोब असि ngasi ngarang के वफम नते मदम कुइनदगी चथदुना लागलबने डिमापुरदगी लैंगोय खाइदोकलिबसी मरी लेनबसनि यंगसिल्लो डिमापुरदगी लैंगोय फुदन लाकप ट्रक सिंगना माउदा कफम थोकवा टीपी ट्रांजिट पास ककलगा संगलपदा सेनापति ट्रक ओनर्स एसोसिएशन की मीसिंगनि आइबसिंगना तादुगबिद लैंगोय खाइदोकपगी थबक चथरिबासी मरी लेनबसनि यंगसिन बिद्रगदी अकनबो खोंजंग लाकप याय हाइना मणिपुर
Sign Association of Fongtorakle. Ngasinong del koireng kay pangso ki pau gi mifam amada Manipur Sign Association ki General Secretary Gurumayam Sitaljit Sharpanahai hoki Julai kun karipan ta kiti maful lagi lengwai puraga lakpa truck sing dagi. Senapati Truck Owners Association ki meeting ni habising ta duvida langoi khaidok pa ki thabak sa tariba si kari kino. Makoi state government na karamba por pi ba ki thabak ta makhoina asingba thabak asi Tauribano Manipur government ki department ene hiram asegi matang da yangsin biraga makoi ki matakta lokot pam thope action lokot pio. Government kari gaba action lokot rabati Manipur Sign Association Senapati district leba Senapati District Students Association Naga People's Organization United Naga Council da pau pi ba loinana Civil Society sing asiga loinana akan bokong jang sangsilakani alo samana phangdoke Ukrul dagi mahiroi nupi masa ani mangki bagi case da police na thijin ba aukre Thasigi kun gamanga July kun gamanga da ukrul town dagi school tamlibi mahiroi nupi masa ani mafam khangdra mangki ba case ambaga mari leinana Ukrul police station na thijin ba aukre Thiba khangdriba ngang ani adudi ukrul gi sangmayang tang dagi Sangmayarin kasar sahi kuntraga Sangmayarin kasar sahi taraga hondoi apokpa ungarum kasar amasong kamsong district dagi Maro village dagi AS Sorormi sahi taraga mari apokpa hormi esembre kawe Source ki matungina thiba khangriba angang ani ki mama pwa singna tha asigi kunga dareta Okrul police station da FR amalos tauke Madugi matungina police na case amalokot pagaloy na angang nupi masa ani asi thiba humbagi thabak paikat pahu kibani haire Report ki matungin na Sakmerikian kasar ukrul da laiba Maringmi Memorial School ki class 6 ki mahiroi ni amasong Sorormi na KTL Axel ISS ukrul ki class 8 ki mahiroi ne Thiba khangriba angang ani asi ukrul ki sangmayang tang da laiba Wanguram kasar ko bisakamagi Wungarum kasar ko bisakamagi jumda punna laiba ne mahiroi da pimasa ani asi tha asi kun manga ge epong nipan bakhairam tabada School uniform selaga school kakraba matong school soti matam helaba phawba alakide madudagi angang sing asigi mama fana mamanaba mamanabi sing amasung school oza sing dahang baga loidana angang ani asibo thibagi thabak chatharaki haire report ki matungina school oza sing angang sing adu July kun manga de school karakide aina phangtogi haire miyam da apan bapi ki bada senaba sing ki matakta excel lokot na SP da cherol pisin gre July kun mathoi ki numit jumba pung tara kan isorom tabada BD road da rally chatna piyam da kodong chan ki daba made Apan papi bagi damak Manipur Protest Congress Party ki karmi sing ki matak ain go ba action lokat pina bangasi as Impal West da ai basarol pisin kre BJP Manipur Protest ki legal cell ki co-convener Rajiv Thang Sangbam BJP Yuba Morcha Impal West ki president Lokram David Mitai amasong BJP Yuba Morcha Impal West ki general secretary Dinasandra Safum na sai tawtana pisin ki ba ai basarol dun hai July kun gama thoi ginubit jung bapung tara gani thoi rom tabadak Manipur Protest Congress Party ke ningthogjam profilan kauba amana lusingba Congress ke karmi sina Congress bhavan dagi hauraga satke bareli atuna maram oraga lambi de chaliba wagaliba makhoi yawra misam ke amada apan bapi khiba madi masage duty tawriba Manipur Police ki person sinda sadagi ba thawong singa du yaning de thawdoga du chenari ba amadi lusingli basing adubo ain gi matung ina phaduna charak bibiu haire nupa mari drug brown sugar amasung tablet ke kona na phare State Police amasung Assam Rifles person jauba kampan force na war on drugs ani suba tangka ki manung chana tongan ba mafam dagi nupa mari dagi drug brown sugar amasung tablet sing ko na phagat pangam kre Police dagi phangpu pauna hai ngasi ayupung tara mathoi minute kunthra mangaram tabada Impal District Police Commando ge team na second MR gate dagi mayuk na ba second MR gate ki mayuk na ba da DM University gate marak ta thiba humbagi thabak chathabada nupa ama drug ko na phage Parabatu ki maming na MD Feroz Khan sahi kuntra ka taruk apokpagi meng Laiketrapa MD Hasamuddin Khan kawi mai Impal Bengun jangbi dagine Mangon dagi WY tablet lising taruk brown sugar gram yangkai Honda Activa ama mobile phone amasung wallet ama fangki haire Police na wahang pohong chathabada Feroz asi drug lalwan bani mangon dagi fangki vo drug singadu mai Impal da leiba MD Aziz Khan kauba amadagi larak pane Aziz na mahapon note o sida masak khangdaba nufa amada drug singadu sinana patharak pani ai pakhang bangam le haire Para VMT Feroz Khan amasung magon dagi fangki drug singadu makatha pa ain gi waiba thabak lokana bi Impal VS ta sinakre haire Amrom da thang junami ki nongtilpung mangarom tabada Susanpur Police Station ki team amana ngathal kol ki junction manak amasung toipong dagi nufa brown sugar ko kona na phare haire Police dagi fangpa pauna hai faraba singadu kiam nova Elias Rajesh Sai kun gabanga apokpagi ming Devon Jion Veng Toivong Susanpur amasung Thanglenman aukip sai kun gabanga apokpagi ming Thangkholun aukip Foljang Khul Susanpur ne Kiam nawdagi brown sugar gram nifugani to yawba sapon kep ahum amasung
Thanglen mangdagi brown sugar gram taragamari yoba sapon kep fangbangam ki haire. Police na chata working check tawring at Nova Elias Rajas si registration number yautaba Honda Activa amada laki bani mak fara pamatung toifong area the makatana thiba humbagi dhabak satabada thanglen mang asi phagi bani haire. Swasanpur police station na makoi ki matak the case amala khotkre police custody rimal lauthadna makataba hangpong ki dhabak satari haire. Amarom the thangsi na mitki midam pung tara minute kulum tabada Bisnupur district police commando amasong Taraga taruk suba sam rifles ki apun batim amana kuakta 1 manaki dika manakta asada working check to bada nupa ama heroine number 4 ga kona na fare haire Draga kona na fara banupa adugi mingna MD Salim Ahmad tampak mem sahi kun ganipan apok bagi ming MD Nazir Khan kawi kuakta 1 number 8 dagine mahondagi heroine number 4 yaw sapon kep taraga taruk fangi haire Miyoi ke ada sana pigani haina minam lubagi dambak NK Group Private Limited miyam na solon jan khre Auge bakum sing lising ani kungi junta dagi jarbok tuli hel tabok bida laiva NK Group Private Limited na NK Gold Loan Jarfok France Hyper Scheme amagi makada miyam da sana fikani aiduna senpam kamaro Kongot kraba matung lot kibata ki miyam na irang auruk tana grupa sigi office ki solon jan kre Jarfok branch asina sana gi lucky draw tawgani aiduna miyam dagi senpam sing kongot kraba matung da lot kibata ki ngasi miyam na irang auruk tana office agi solon jan kibani Miyam ki khongjang adu da saruk yakiba lucky draw asigi member mu oiriba nawbina phongdorak pada NK Group Private Limited ki chairman Noi Saipam Sanjit na member amam dasana mohor amam pikani haina thajaba piraba matung da member samanga rom saruk yandul NK Gold Loan Jarpok branch asi auge bakum sing lising ani kunge junta da udo kibani member badi thagi senkhai lupa lising ani ne draw asil loiba phabuda members na tam tara gamari rak senkhai kun gadabani COVID-19 ki laina laichat manung da laiha ke Atheng balai bada ki tha khara draw asi sana balip roba susaliba komsing lising ani kuni thoi ke junta da tam tara gamari gi apun basen khai member samri rom da gi khongat ke mamang de member chamarom de masa masa gi phangpham thokpa sana phangna ki basu yaw khre sankaya asi lorba matung de lembo riba member singa si tha tha ge lottery tawduna phangpham thokpa sana phangga da bane laibak thi badi group asi gi chairman nongsai pham sanjin na tara mari suba aroi batam fawraba thaw Aroi betam power member kharagi phangpham topa sana piram dana lot ke bane sana phangkadar ba member samri rongi senpham amata phang ba yaroi lakliba agastara fawagi manung de sanjin nabiyam da mang da thorak tane warojin purak nan ba hora kada bane ngasi member sina group asi ki office lonsi leba asi miyam na sogat piu kana gumba matan so ang dopa ya kiroi awa pham asi ki ona taina bada thabak tawrak ba biu singke madakta ain gi matung ina lakot pam thokpa tabak godimak association asina lakot kani madamatu da thorak ba fafata ki thawdang godimak Mari lena pamiyosina pugudabani anasu association ki members na phangtoraki Lokta ki home stay sing lakthuk na ba thoki bo order ki meuk to wakan mi phamcha thagre police amasung khongsung loising ki marakta chawna mok nakre Loktak Development Authority na Loktak Park ki manungda sajiliba home stay amadi atha phum sing lakthuk na ba thoki bo order adubo yaning da ba phangtok to ngasi thanga kendra ki manung chanba centra da wakan mi phamcha thagre Apun bangami sinmi cooperative society amadi Loktak Lake Floating Homestay Association na sindona satagiba Wakan mi from Aduda Loktak Protection XM Dogu Loktak Project Loktoku LDG Order Janing de Abanasing but Wising Iba Flecker Kaya Susinake. Wakan mi from Aduda Saruk Yaki Bangami Sinmi Cooperative Society ki member KS Rajesh Nanahai. Lengang Natu Atha from Amasong Home Station Loktuk Nadabu Honaragliba Adogi Mayukta. Makal Kayaki Kongzang Zangsin Gani LDG Order Andoka the Bani Haiki. Loktak Floating Homestay Association ki member Oinam Sorosinin High. Loktak Project Laki Badagi Ngami Singi Ponsi the Sing Natuna Lakle. Parambanga Makal Kya Mankre, Maduna Marum Working Ngami Singi Ponsi the Awabakaya Mayuknari. Makatarakva Atu Pauda. Sahitara Ganitui the Ngari Panapamasa Amara YouTube video the Yaklaga Songba, Yutakruba the Mahaki Marup host and the Pocket Kre. Sahitara Ganitui the Ngari Panapamasa Amara YouTube video Yaklaka Mahak Masagi. Oina Anguna Yu Sungtan Mahaki Marup Sing the Pitak Laifam Safam Kangda Bamusung or Pataki Atuma Tam the Marak Nakfa, Sida Yin Yu the Labor or Stand Pokatuna like an acre. You do Taklaba Maki class by singing the Amori but Pamasa Adogi Pivum Karisu Kodum Tingai Oetre. Magmatung the host under disaster of Grey Annapolis Nike. Tadoga the Hoki right in the government school, Mother Hoki Bani, Tadoga to give the police the case summary start the Ukre, High Senate Police Officer Manaki. Wang Pong Tabudan Pamasa Adunam Haknam Haki Mama Father Gilakitaba. Laikiba ang kursing sinaraga yu sungki awadu masana yazaki magna hai magna yu adu sungba madamda spirit natraga na atopa alcohol makal amada sinakide yu adu sunglaba matungda magna madu bottle amada hanjanki amasung YouTube video da tawbugumna laibak da phongki an officer aduna pawgi agency asida pawdam lakhe
Officer yu office na yu adugi sample sing mangna school dagi furakiba bottle dagi loktok lok purakle amade mafam adugi local court amadagi av lorok chemical examination ki tamakta thakre an mangna haike sahi na ribi nupi masa arif tokbada chenaba miyoi police na fare masa gi sahi mapan khak tangai ribi nupi masa amba nupi oibigi kai khumna ba mangan badu marwai na chenaba miyoi mangarang nubi dang atheng bada police na fare are hiram basa mari lena na tripura police na phangto ki bada thaudu kasi ahogi irai numit ki ayu angan bada North Tripura district ki manung chanba Zubara Nagar da thoki bane thaudoka sida chena ribi asi napi masa adugi mari mata thokpa miyoi ne thaudoka si ki pau hek phangbaga Tripura police na chena ribi miyoi asi phanara pathi bagi tabak chathaki akanaba pau oma phanglaba matung ma karang Assam ki Karimganj district ki manung chanba Pathar Kandi da ki phaba ngam ki bane mak hasi Tripura da pura kre hari pharaba miyoi asi ki maming Rausan Ali gawe mak jai kungani toirom sure mak masasu Zabaraz Nagar dagini hoki irai no bita Rausan Alina Mahaki manegi mayum talake madagi matung sahi na uribi nabi masa adoba mi lay taba mafam amata posil laba mato nabi wabigi kai khumnaba mangan kibane nabi masa atu bi kai khumnaba manghal laba matung Ali mafam adu thadok tuna satke adago nabi masa adu bana mafam adu lalang thok tuna thamlam bane obaya ma tawduna nabi masa adu mayum tamna lakhi halaman sing nabi masa adu gi mongde sing naba pok padagi wang pang tawrabada tawdoga siki matang da khangba ngamlakhi bane Nabi masa adugi ikai kumna babahan kre aiba khanglaba matung khudak ta mahak hospital da bukatuna treatment sathake amadi medical examination pangthoki madugi matung mari le police station da case summary start tauke madugi matung police na hiram asida ahen bamiyang changduna chena riba mi asiba phana na bagi damak thidano lakhi bani akangna pau oma phanglaba matung mahak ngarang Assam dagi phaki bani hari Haryana gi MLA mari hat kani han middle east ki call tawduna ki halakle Haryana ki legislature mari da phone number kya da ki call tawduna hat kani amasung CLPU aina ki halakle aina nangmai jun bita police na phangdorakle police ki matungina jun kun gamari da ki kunifan phawda call tawduna MLA mari da kya ke phone number sing adu middle east ki lebak sing ki number sing wairamle threat sing adu ki mayuk the first information report FR sang restart to bugalo na investigation ki thabak DGTP ki akar wall na special task force SDF the Sinagre official statement aman hai movan sing adu ki technical analysis na number sing adu middle east ki lebak ne restart to bani amsung Pakistan ki operate tawri bani habisi confirm tawre Punjab ki hanagi legislature khara desu number sing asdagi manaba tracing pirak haire legislature sing asida wari sanaba matamda Mumbai da leiba mi ki wagang amadi lon loina na Punjabi lon gumba tongan tongan ba wahi wata sing amadi style sing sinake IGP STF Satis Palan na case as investigate tawna da bagidamak SP STF Samit Kumar ki leadership akada SID amasem ke DGP Agarwal masana monitor amasung supervise tawduna sayu lani chumna operation sathagi thabak asida DGP Posantan agency sing na mateng pangke STF na mobile number sing amadi IP address sing ki technical analysis amabang thoke technical analysis ki thabak adu da tongan ba team mangan sarugya ke account number sing adu ki khongol li na bagi namakta parallel team ani na Mumbai amasung Bihar ke Muzaffarpur da red sing chathage July taraga mapanda Congress ki MP Devender Hudan state government target udan state adu ki law and order ki fibum ki matang ta white paper am demand tauge UP ki Moradabad Kanpur jatra chaliba singda Muslim singna lai sai thaduna har har Mahadev Bharat Mata ki joy haina laukhre Sayona sigi ning tawkaban mitagi chamlaba miyamna Kanpur jatra chaliba jatrik singda UP ki Moradabad laiba Muslim isilina usingna Kanpur jatra chaliba miyam ki bathakta laising chai thaduna masinda har har Mahadev amadi Bharat Mata ki jai aiba kholau lauraduna haraute amna Kalwar yir singba okhre are UP ki Moradabad Kanpur yir singna laglagan makhoi ki chanana ba sinjak sing amadi laifam sing state police tamatik chana sin langbagi thabak paikat kre yamlaba pandal sing police station ki wangbada sem sapa ki thabak sung chathari ngasi pangto ki Muslim isinau singna Kanpur jatra laglibak Kanpur yir sing ki batakta laisai tadun haraute amna okpa asna leba kasida kangrup jat masen lungsi chana leminari abagi sabcha ba kudam adu ulabane Muslim community sing ki masinda har har Mahadev Bharat Mata ki joy amasung Bande Mataram na singba kholau sing leptan law ke hari oiragli ba thawong adu mafam adu leiba DM amadi SSB ki members na Muslim isinau sing na local klipa adu bo thagar ba fangdok pagal na Muslim sing na Hindu sing bu chap chana machin na amagum khalle hai badu khodam pidun ulabane hai ke DM amadi SSB na Ganga Jamuni Tehzib ki thabak thorom sing mafung phana sandok na tak pagal na mafam adu Hindu Muslim ki amada waiba ki saktam sagat ki badu bo ngamkhai leitana thagat pa fangdok ki hari Karwer sengbo arau tem no opagi thorom aduda Maulana Salahuddin chu saruk yaba ga loinana mangna phongdo kibada
Hauju pangtokliba thabak thauramsing asi Moradhabadda Hindu amadi Muslim isil machin manau oina nungsi channel leiminari haibadu utpane masibai koina tahzib aina khangnai haiba wafum phongdoki hairi Rajasthan ki Joypur da leiba Indira Gandhi Panchayati Raj Office maina chakre Joypur da leiba Indira Gandhi Panchayati Raj Sansthan Office ngasi maina chakre hari thaudogodu electric short circuit tagi oramba yai aina chingna ba phongtok narakle Indira Gandhi Panchayati Raj Sansthan Office ki manakta leiba Director General ki office mamangda maikhru myam ama thorakpagi signal sing pirakhe khudagadu da Panchayati Raj Office adu ki paklangdagi amoba maikhru kya leptana pai thorakhe Office adu ki manungda leiba furniture amadi force amba amoba masu sing olam ki haire Aroibada content sing asigi mar oiba pau khara asiba pau dam jariba Manipur local news YouTube channel asidagi yangbiri bapunamak bathagal sare channel asana tomta kanarabadi subscribe to be driven subscribe to be rumaloinana like and share to busuka wi ganup namak po amakhana thagazari Aroibada content sing asigi mar oiba pau khara asiba pau dam jariba Manipur local news YouTube channel asidagi yangbiri bapunamak bathagazari channel asana tomta kanarabadi subscribe to be driven subscribe to be rumaloinana like and share to busuka wi ganup namak po amakhana thagazari